mathang mathang chongthorakpaduda Leinado mamit mana lau thoklaga sor ngak thingi ahumdudi Leinagi nakta taping chensilaklaga makhoi maselgi oiba pangang nangangna duna wakalai but samsang bina Laisabi sengjangbi aina tamna bahaurakpada mabani na yelakpadagi nupa ani do nanthok senkre but leidrabisu prapra haizili nate mana nupa ani dubu mangak samla alaga hatke tawbadagi aikhoi chumnatagi mating pangbiba khaktani amana ama hai amana mu ama hai sulep tawa kalakpaduda Leinadi khumpham ama khangdre nakan na kisoroi suleibani wa ngangna badi yada mamin ingit tawraga but ahum dubu thokra haina ingit pirai adobu but ahum dudi kanar su uraroi matagum ingit kado mawa lobi bazanati makhoi gi haunabi amana mangak abatana dabi pangang dangang na budo haurai fana kanna tanthokna bo na sabani upai leitre matawduda Leina talak yenglaga but ahum dubu mamit a cha thokha yengak makhya chiktuna chairei napa thorabi macha mina chatkhodi chatkho hairedana rasi hoisu ingangakna Leina de yinglei Leina su hai ke haidok luraga ahal ani do taramani matagum tumin amuk leisinkhre but ahum dusu saurang chairak paduda khazi ikai gum lakum luktharaga thoki ge dawi ado bo talak tuda makhoi na ngasai de thirak panupa ani do phatchanglei taha kisor su macha lak mandabagi maching haigatuna leirambani sana ubada khangai khangjin oina chairei pungpham sida lakto oiradi laktrasu tu uyadro yumda nungaina tummuga layu yadro sana diwaman bagi sor chaning chamang honadribani chingkhaina soidana saunaraklani khallaga pakhat na tapna hairei baba yumdagi thorakpadadi fanyam kuirabani lambida khudong thiba khra thokpadai mafam se yorakpada thengkibani nacha khoibu warobigano baba Rasi su chingkhai gi wafam duda ngakladuna phamambadagi phugolaga macha ani gi manakta changsilei kai khudong thibano nabani de aso pan yaudabra si hainaga makhoini gi makhong makut masada pairaklaga pakhatna yingli chingkhai su tablab adum rasibu themjin birak poina wa makha tarakli kaishu thoidok pa so pandi ya hodre ima Nongga chusinbai khulgi lambi naga loktak sakai nan mane marak tuda gari so mulam khangdi yaraktaba si imada fanyam kuina matam changkhre ima haima adugi oire aidi pakhalure dana lambi da mi gi gari ga thengjin narabra haidana phare tek da kaidana yobu yorakladi makhoi baba yare se saubirura no angang singsina su asuk phajana hairasi dabo nong su ngan dawre chanabu oina sem sarasi Magi nupina themsilaklabada kisor sto wakhan kharjik nemthare sanasu mapagi mo ongduga hospital sida lanjaw thokladra khalui chingkhaina phajana haikrabada sordu nena tan hondokje ngasai dagi thongzil marumda lumlaga wari taramba homdusu chingkhaina yam haina wa semdokhibaduda machinga khumaga khiki noklami Leina so homdugi matong uraga makhya chiktuna nokanu haibagi saptra tawrai Khara karan taba but leitrabina marai ga tingthoklaga Leinada mi haibagi matagum usittana sugalai Leina so aduk thiba buttuna mangona onsilaklaga karimna salakpadudi apai potna thomningba ma yawi adubu masu usittana uhugi tawsili manak taleplam barasidi asengbagi oira poininglaga Leinagi managanda pakhatna dub tharaga hanthana bona zai Chingkhaina sum lepna akoibaduda koying lakpada kaino khangdaba musuk muba amana lengli thongzin gi pardar marumda leplibadu uraduna kaino khana phatchangsilaga parda do haidui adoba mukasu but ahum do oirambaduda khangduna paithorei woima hauskidune sana sungakna perprap yingsili ure nokpada yari ngakta khara u masam isang sangkai toro koksawi kharaman masak tu jutmen amata chadana akibagi sakpamda nokhi tawraga makhoida hingle leirambado sana suki jana mamagi manakta khangpai paisili kishoroi di kaisu uba fangdabana thongzilduda amuk ying pardarduda amuk ying mangak thangatuna koilei leire yingi rasina kainu nabani na tawisibo aibu ingawa mangawri ni hei
Sana pakhatna latli makhut thilnaga Ima thongzin marumda kananom leire but leire ima Rasi su mamit chaphu muk lauthoga Ha kari haiba but haiba Si hairaga mahak su ngakti thakat khibana Sana hoigi matung illaga koicheni cheli Kisorna yenindraduna chairei Hey taning de ko mama hospital sida kadai de gino kainu noi torisibo Mino ukhraga ekhoi sibu karini haina khankhidoribano Yumda pangtau tauba sajato mafam sida torakan Mine sauri yung khayung laga leiribo hospital sida kadai de gibutno angao phagi wado khit torakano Laina di wa ngang thoktabagi wani loina khanglibani loina oribani matau singdu yenglaga lona noi but ahum du su tarang amada pardar marumdagi chingkai hoida cheptha septha yengsilaklami Chingkai ga sanagadi thengna khriba mayamduna masadu cheng khaibugum niklabani Mamagi phisi pairaga yanaduna tungda kina lotlaga lei Kaino thoiba noina toise kaino mafam se angang machagi sanabung nattene Mino ukhraga noibu ngawe haina khibaduro noina pamise phajana ne ta na famu Sanana Baba akoina aise amukta thajabiu asigi pardar marum sida makhoi hum tasil leire baba Kisodi thajadabana sauningli mathaktuda hina sauningba ama oikre Pardar du pur laktana chingthok laga yingi kaisu leiba ode mami mana sangtok laga lauthok lei Hai mafam se noina pangang da ngang ba yabo mafam ne na khanbro sakrosal thengna khaila aga kari ni san noina swai da sanariba aina chatkhro hairing sida thuna sakrosal natrabadi afabo oiroi Sanaga chingkhai ga so nungai tana yengna zai mapagi magun khangba sanana kaishu hairamda maru luktharaga tabli mang thadu na thokre Laina su sanabu yenglaga amuksu nungai zaramde But ahum dusu amana ama yengnaraga chingkai hoi ek thokibaga laina gi manaktagi hanna phog yenglamdana so ai mangre Kishona rasi do onsilaklaga chairei Aina mafam si hospital ni khatna chaina ba pamde haikhraga nangna su yamna khangdribase karigino Lairiba doctor nurse mayamsina aikhoi da tingak yengei se namai du kaidro Nachabu kangkhat ki hairabasu matang matam lei Adu khangdana chatlabadi achop arim nang manatana kaishu kanaba phangloi yumdi yaukisan madugi angangdu masu maril tengi khangani Asum tawduna nongsu fazana ngalakle Doctor dagi discharge paper laururaga hannaba sem sarami Rasi mapuroi babuki badagi wamakha tajadre adubo laina da hangda yadabagi hanglei Bema nang nasa kaisu thoidokpa tawdriko Hoi ima China khol khasik na banatana adopa kaishu tawdre Oh phare hannaba tawrasi adudi Hoi ima Asumna makoisu mayum tamna haitharakle Sana matha sana imungdagi thoraklaga makhoibu mai okpirami Rasi iru mai thazaraga chakhumda changlakpada machana chak loiduna leiramle Itha thazadana machana chak kaloirambaduda harauboi koiboi mapuroi babu kauge tawi Adubu ngasai cheikibado khangningsinglaklaga suktokraga loisingre Sanaga chingkhaiga su kol painaraga sanana talak yenglaga maningthong phaudoklaga thoraklami Lamlem oina tauba napi ngaktana umang sa kai horiba mafamduda tabli changsilaklaga ukhong amada thorina pullaga thanamba but ahumdo leiribra haiduna yengba laklami but ahumdusu me khonglaga ina leirambani Sanana laklibada uraduna but kok saubi hena dum irang phagatkre Chingkhaina phone dagi khonjau amaga loina na lauraklami Mina ngai satadro but ahumdu leibra leitabra haibani Sana suna ge tami yenglingaida phone dagi chingkhaina ngangbudu tahaudabani khanglaw laurakpaduda mana komaya dagi phone do fat thangdui video call loina on thokla yenghale Chingkai su phone do da munna yenglaga hairei Ai kai ruside amta leiramdrabo Sanana ngakna manakta amung thangzili Kaino udrabo Kadai leino aidemta su udi nangi nachep khak uyi Sana su ngakladun screen do da fat yengi Adubu mamangda leiriba but singdugi masakti phone di camera da su amatta uramde Sana mamit lauthoga Kaino toisibo ai phone su yadra zalo Si haiduna taithok je screen do Chingkhaina Ai konupa but hai sidi hakchang polang yawbu nati Thawai du khakni Aikhoi du uhalasu phone gi camera da uwa fangam daw mandebo
Sana chumi haibagum mangak nomi but tuda amuk yeng makok ngaw na lerami but leitrabina maya ihihigat la hairai madu chumdoini kamaina aikhoi udoino aikhoi di but ni photo nambada but yaurami kaidudine mami samigi wanida phajana nambadi yauroi namgi hairagana aikhoi putna namina sila o phajillibadu nanthokna bohonari sana pakhana aina ki bawa ngak to yaroi ko nakhoi bani gi mating pangne hai ki pangna na tokpa su yaroi haisini mut kok chaw bisu kairi ni sadana ngasai dagi walan ngangdana tumin sana de yinglaga lemsin nabi sana lairambado sat sana gi mi changsang silak la hairei yare he nang maso mina su phajana haira sibu kok mating pangbira si kaino but samsang bisu haidok tabagi wani nupa ani dupo pamsaba phawri potni ikai thigan biga saraga masu yausilai hoi aduni yang wagadabsu nate akhoi ahum pullaga kok pangthokpira loire kaidorage fare dudi ngaleram ko ai cham to charuki ko but samsang biga kok chaw biga su ikai ni yingsina daba saba minok amanok laga tan chadan ani do chap manana khumai Chatu uro. Wakal na lamsaludaba thodo kayani. Taibang da thokliba, ngaklabasu ngakna, thengnaba tabani, thongna fana. Chingkhaigi yumda thokliba thodo pumba, achungba langla langsin thido pangamnaba gidama, but ahum dubu nupa anidugi lauksin sizinaraga, makoyi manangta phazalaga thamkre. But ahum du kaisu haibangam jada nupagi manakta lairabani khan haraubana hinudum irang phagatlaga mating pangnaba lepnakre lainasu fazana mapung fana phatri rasina imungi thaba inkhangda yaurakhinu haibagi matomta hotnakre phamungdagi hendoktana sum lairakpaduda masadu heina zaramde sanasu iruzaba loiraga tawel ama selaga makok teithokna makhoi ka oiriba maphamduda tapli changaklami wari sanadabana amuk sunupi du lei haiba kauri matomta leibagi moongda nupi duda hanna yenglakta upudagi chanaba mafi maro lauthoklaga senaba torami nupi du si chok tharamba masado nupa dugi nungsiba saktam uraga khazikte khatli haibaduni phamungdagi nokmi pamsaba magi haksangdagi chentharakliba ising marik singdubo oisaningna kalakni yingse hanger da mathop thuplage yaliba firol maraktagi black pen amaga white shirt amaga lauthoi mingsel mamangduda pusilaga haipetsu chana brahaina monda amada yingna sum mamai lai thorakpada nupiduna mangonda mamit kumta khayengla lairamlibado ori nupa amana irang haugadra hairaga nupiduna sum irang phazilakpaduda hangoiba ama yaurabani adubu mama mapagi moong magni khaluraga handakti mana oina nathairaga chele nathai haisabagi wani nupa magi manakta naksinna bohotnabadi hauzukni helaklami leina phamungda famlambade nokmi kumtharaklaga sanagi manakta changsilai sana hinadana leinada pisumna mathangatlaga aroibi hawtaba meeting amada yenglaga sor phainu hondoi leina sunupaduna horaklaroi matagom mane hekte irang hausinbani mawaga lobi bazanate hinadum manak nakna changsilaklaga makuttagi hanger do taf lawkre haksang anidu tapnapna mankibana masadagi chentharakliba ising marik singduna leinagi masada thenggadore adu fawba nupado kaisu haiduna lainada iting tingba meeting amada yengli lainasu khara khazati ngaklibani adubu khangsinnadaba saraga hina sru nairaga oinana bohona sali sana handakti chimba chinglap noklaga lainada marau leiba meeting amada yenglamlaga ising marik singduna lainagi haksangda maru ama pau chenthaba nangdringi thausadana manaktagi phat handokre upudagi anauba phirol ama oina setlaga kadagi michina fau yenglamdana gam thokre lainasu khitang ngakna nupaduda yenglaga leihawi
ꯅꯨꯄꯥꯗꯨꯁꯨ ꯀꯩꯒꯤ ꯈꯪꯂꯣꯏ ꯅꯨꯄꯤꯗꯨꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯅꯨꯡꯁꯤꯕꯤ ꯅꯠꯇꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯔꯤꯕꯅꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯂꯒ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯤꯁꯨ ꯅꯤꯡꯁꯤꯡꯂꯣꯏ ꯋꯥꯈꯜ ꯃꯥꯅ ꯐꯅ ꯀꯥꯎꯊꯣꯛꯂꯦ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯅꯨꯡꯁꯤ ꯁꯛꯇꯝꯗꯤ ꯎꯍꯜꯂꯔꯣꯏ ꯀꯅꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯒꯅꯨ ꯌꯥꯗꯦ ꯑꯃꯨꯛꯇꯤ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟ ꯀꯥꯏꯍꯧꯔꯛꯂꯕꯗ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯖꯔꯝꯃꯤ ꯀꯅꯥ ꯎꯔꯛꯇ꯭ꯔꯕ ꯇꯥꯟꯖꯥꯗꯅ ꯍꯦꯜꯂꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪ ꯎꯔꯛꯄ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯂꯦꯞꯄ ꯂꯩꯇ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯆꯥꯎꯈ꯭ꯔꯕ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯇꯍꯥ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯕꯨ ꯃꯈꯨꯠꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯔꯨꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤꯔꯛꯂꯝꯃꯤ ꯃꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯕꯅ ꯃꯃꯥꯟꯅꯕꯤ ꯊꯣꯏꯁꯅꯥꯁꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯇꯥꯟꯅꯔꯛꯏ ꯀꯥ ꯈꯨꯗꯤꯡ ꯆꯪꯂꯒ ꯊꯤꯔꯕꯁꯨ ꯂꯩꯕ ꯎꯗꯦ ꯁꯨꯛꯇꯣꯛꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯣꯛꯃꯤ ꯅꯨꯄꯥ ꯑꯃ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯁꯣꯔ ꯉꯥꯏꯍꯥꯛ ꯊꯤꯡꯉꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯁꯤ ꯁꯥꯎꯁꯤꯟꯅꯕ ꯁꯥꯔꯒ ꯃꯆꯤꯟꯒꯗꯣ ꯄꯣꯝꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯣ ꯇꯞꯊꯗꯦ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥ ꯐꯥꯔꯒ ꯀꯥ ꯑꯃꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯗꯣꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯇꯨꯡꯗ ꯆꯦꯜꯂꯛꯂꯝꯕ ꯊꯣꯏꯁꯅꯥꯗꯤ ꯉꯛꯅ ꯃꯌꯥ ꯀꯥꯔꯒ ꯊꯣꯡꯖꯟꯄꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯁꯤꯅ ꯑꯁ ꯊꯥꯗꯣꯛꯑꯣ ꯁꯦ ꯊꯥꯗꯣꯛꯑꯣ ꯑꯝꯇ ꯃꯤꯅ ꯎꯔꯒ ꯐꯖꯗꯤꯌꯦ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯍꯧꯏ ꯊꯦꯡꯈꯩ ꯂꯥꯛꯑꯒ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯒ ꯑꯩ ꯊꯤꯔꯛꯏꯗꯨꯕꯣ ꯂꯩꯁꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯈꯨꯝꯃꯛꯏ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯂꯝ ꯀ꯭ꯔꯤꯁꯅꯅꯤꯗꯅ ꯗꯥꯁꯅꯥꯅ ꯖꯨꯅꯤꯌꯔꯁꯤꯡꯁꯨ ꯃꯉꯥꯏꯔꯦ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯣꯏꯒꯤ ꯅꯪꯒꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯣꯏ ꯍꯣꯠꯅꯔꯤꯁꯦ ꯅꯪꯅ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯃꯆꯤꯟ ꯈꯨꯝꯃꯒ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯤ ꯑꯦꯛꯖꯥꯝ ꯈꯤꯇꯪ ꯉꯥꯏꯔꯦꯅ ꯅꯣꯠ ꯁꯨꯝ ꯍꯪꯖꯔꯝꯕꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯍꯪꯉꯛꯀꯅꯣꯅ ꯍꯥꯏ ꯌꯥꯗꯣꯏꯅꯣ ꯍꯣ ꯑꯗꯨꯒꯤꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤꯗꯣ ꯅꯅꯥꯛꯇ ꯌꯥꯝ ꯅꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗꯣ ꯅꯪꯅ ꯈꯪꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤ ꯐꯖꯕꯤ ꯃꯌꯥꯝꯗꯨ ꯎꯔꯒ ꯉꯥꯎꯈ꯭ꯔꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯍꯥ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯛꯂꯒ ꯕꯦꯒꯇꯨꯒ ꯑꯣꯏꯅꯅ ꯊꯣꯝꯃꯛꯏ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯈꯖꯤꯛ ꯉꯥꯡꯊꯣꯛꯂꯒ ꯂꯩꯁꯤꯒꯤ ꯈꯨꯗꯥꯡ ꯊꯥꯗꯣꯛꯇꯕꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨ ꯈꯪꯉꯗꯤ ꯅꯪ ꯀꯅꯥꯅ ꯊꯦꯡꯅ ꯂꯥꯛꯑꯣꯒꯦ ꯅꯪꯁꯨ ꯐꯖꯕ ꯅꯨꯄꯥꯅ ꯃꯌꯥꯝ ꯇꯥꯟꯅꯩꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯇꯥꯟꯅꯔꯁꯨ ꯑꯩꯗꯤ ꯑꯩꯅ ꯈꯪꯅꯕ ꯂꯩꯖꯩꯅ ꯂꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯁꯞꯇ꯭ꯔ ꯇꯧꯔꯒ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯪꯖꯤꯜꯂꯛꯏ ꯁꯅꯥꯁꯨ ꯅꯣꯛꯄ ꯂꯦꯞꯇꯦ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯈꯩ ꯁꯨꯝꯃꯠꯂꯒ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯀꯅꯥꯒꯤ ꯁꯛꯇꯝꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯆꯪꯂꯨꯅꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯂꯛꯅꯒꯤ ꯌꯥꯎꯅ ꯑꯗꯨꯝ ꯂꯛꯅꯔꯛꯏ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯣꯅ ꯏꯁꯣꯔꯅ ꯊꯥꯔꯛꯑꯕꯅꯤ ꯅꯪꯅ ꯁꯦꯟꯅꯕ ꯋꯥꯠꯂꯗꯤ ꯃꯤꯅ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯦꯗꯅ ꯃꯥꯕꯨ ꯊꯧꯁꯥꯕꯤꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯟꯗꯛꯇꯤ ꯂꯩꯁꯤ ꯈꯖꯤꯛ ꯇꯧꯗꯨꯅ ꯁꯥꯎꯅꯤꯡꯂꯛꯏ ꯋꯥ ꯂꯥꯟ ꯉꯥꯡꯗꯕꯤꯗ ꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯅꯥꯗ ꯆꯥꯗ ꯈꯣꯏꯌꯦꯡꯂꯝꯂꯒ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛ ꯐꯖꯔꯤꯁꯦ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯃꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯌꯥꯝ ꯍꯧꯖꯔꯛꯀꯅꯨꯍꯦ ꯅꯃꯥꯡꯗ ꯅꯨꯄꯥ 2-3 ꯀꯣꯏꯊꯠꯆꯔꯛꯀꯅꯤ ꯁꯅꯥꯁꯨ ꯍꯟꯗꯦ ꯑꯗꯨꯝ ꯂꯛꯅꯔꯛꯏ ꯀꯣꯏꯌꯨ ꯀꯩꯅꯣ ꯅꯪꯅ ꯀꯣꯏꯕꯗ ꯀꯅꯥꯅ ꯊꯤꯡꯕꯤꯗꯣꯔꯤꯒꯦ ꯑꯩ ꯍꯥꯏꯔꯦ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯣ ꯂꯩꯇꯦ ꯀꯣꯏꯌꯨ ꯁꯛ ꯐꯖꯕꯅꯤꯅ 2-3ꯗ ꯅꯠꯇꯦ ꯃꯌꯥꯝ ꯀꯣꯏꯌꯨ ꯁꯅꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯃꯇꯣꯝꯇ ꯄ꯭ꯔꯣꯛꯄ ꯍꯦꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯃꯤ ꯈꯨꯝꯃꯨꯔꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯉꯝꯈ꯭ꯔꯅꯤ ꯈꯪꯕꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯐꯠ ꯀꯟꯊꯛꯂꯒ ꯃꯅꯥꯛꯇꯒꯤ ꯁꯥꯎꯝ ꯀꯟꯅ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯁꯅꯥꯗꯤ ꯊꯤꯡꯕ ꯉꯝꯗ ꯅꯧꯊꯣꯔꯛꯂꯒ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯊꯨ ꯇꯥꯟꯅꯔꯛꯏ ꯂꯩꯁꯤꯁꯨ ꯀꯧꯔꯛꯂꯤꯕꯗꯣ ꯃꯅꯥꯗ ꯍꯥꯞꯄꯤꯕꯖꯥꯠ ꯅꯠꯇꯦ
ꯃꯨꯛꯂꯤꯕꯅꯤ ꯁꯥꯗꯅ ꯇꯥꯁꯤꯟꯅꯗꯈꯩ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯊꯦꯡꯅꯕ ꯊꯣꯏꯁꯅꯥꯒ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦ ꯄ꯭ꯔꯞ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯁꯅꯥꯁꯨ ꯁꯥꯎꯈ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯈꯥꯡꯍꯧꯏ ꯉꯥꯟꯕꯅ ꯏꯕꯣ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯂꯛꯅꯔꯨꯏꯅꯤ ꯁꯥꯎꯔ ꯆꯠꯈ꯭ꯔꯦ ꯁꯥꯌꯣꯟꯅ ꯏꯁ ꯅꯕꯥꯅꯤꯒꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕ ꯊꯕꯛꯇꯨꯕꯨ ꯏꯅꯧ ꯅꯧꯕ ꯑꯃꯨꯛ ꯃꯊꯥ ꯁꯥꯔꯤꯕ ꯁꯅꯥꯁꯨ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯈꯪꯗ꯭ꯔꯦꯗ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯐꯖꯅ ꯊꯦꯝꯃꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯆꯪꯉꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯃꯊꯪ ꯆꯪꯃꯤꯟꯅꯔꯛꯏ ꯁꯅꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯏ ꯂꯩꯁꯤꯗꯤ ꯁꯅꯥꯕꯨ ꯎꯔꯒ ꯈꯣꯏꯗꯧ ꯄꯛꯁꯥꯎ ꯁꯥꯎꯒꯠꯄ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯁꯛꯇꯥꯁꯤꯒ ꯑꯩꯅ ꯐꯖꯩꯅ ꯈꯔ ꯊꯥꯒꯠꯄꯤꯔꯨꯕꯗꯩ ꯌꯥꯝ ꯐꯖꯕ ꯁꯥꯔꯛꯇꯣꯔꯤ ꯌꯦꯡꯅꯤꯡꯗꯦ ꯑꯝꯇ ꯌꯦꯡꯉꯣꯏ ꯊꯣꯏꯁꯅꯥꯅ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯍꯣ ꯈꯠꯅꯔꯤ ꯍꯣꯔꯦꯟꯗꯩꯅꯦ ꯀꯧꯕꯒ ꯑꯝꯇ ꯈꯨꯝꯃꯔꯣꯏꯗꯝꯅꯤ ꯈꯪꯅꯤ ꯅꯨꯡꯁꯤꯗꯦ ꯃꯥ ꯇꯪꯂꯕ ꯐꯖꯕ ꯁꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯗꯃꯥꯗꯝ ꯐꯖꯩ ꯀꯩꯅꯣ ꯌꯥꯔꯦꯕ ꯅꯪꯒꯤ ꯐꯔꯛꯇꯣ ꯈꯤꯇꯧꯔꯛꯑꯅꯣ ꯎꯗ꯭ꯔꯁꯨ ꯂꯩ ꯉꯝꯃꯣꯏ ꯎꯅꯔꯁꯨ ꯄꯈꯠꯇ ꯈꯠꯅꯅꯤ ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯀꯣꯛꯀ ꯉꯥꯎꯖꯩ ꯑꯣꯏꯕ ꯑꯃꯔꯣꯝꯗꯗꯤ ꯏꯕꯥꯅꯤꯒꯤꯁꯦ ꯑꯣꯏꯅꯕ ꯆꯤꯡꯉꯤꯅꯤ ꯑꯗꯣ ꯈꯪꯗꯦ ꯁꯦꯂꯦꯕ꯭रिꯇꯤ ꯁꯨꯝ ꯌꯥꯝ ꯁꯥꯖꯤꯜꯂꯛꯏ ꯑꯩꯉꯣꯟꯗ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯑꯣꯖꯥꯅ ꯇꯥꯔ ꯀꯧꯈꯠꯂꯛꯏ ꯂꯩꯁꯤꯌꯦ ꯊꯣꯏꯁꯅꯥ ꯅꯕꯥꯅꯤ ꯍꯧꯒꯠꯂꯨ ꯂꯩꯁꯤꯒ ꯏꯉꯛ ꯉꯛꯅ ꯊꯣꯏꯁꯅꯥꯒ ꯃꯕꯥꯅꯤ ꯌꯦꯡꯅꯔꯒ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅ ꯍꯧꯒꯠꯂꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯅꯥꯎ ꯀꯪꯈꯩ ꯇꯥꯛꯏꯁꯤ ꯅꯣꯏꯅꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯥꯗꯣꯔꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯇꯣꯄꯤꯛꯇꯣ ꯍꯥꯏꯔꯛꯑꯣ ꯑꯅꯤꯗꯨꯗꯤ ꯈꯪꯗꯕꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯁꯅꯥꯁꯨ ꯉꯁꯥꯏꯗꯒꯤ ꯂꯩꯁꯤꯗ ꯍꯨꯔꯥꯟ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯂꯥꯏꯔꯤꯛꯇꯗꯤ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯃꯥꯡꯗ ꯊꯅꯝꯕ ꯂꯥꯏꯔꯤꯛꯇꯣ ꯐꯠ ꯄꯥꯏꯈꯠꯂꯒ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯏꯁꯅꯥ ꯍꯣꯏꯕꯨ ꯇꯥꯅꯕ ꯇꯞꯅ ꯀꯧꯔꯛꯏ ꯃꯈꯣꯜꯗꯤ ꯏꯍꯧ ꯍꯧꯗ ꯊꯣꯏꯁꯅꯥ ꯊꯣꯏꯁꯅꯥꯁꯨ ꯑꯣꯖꯥꯗꯨꯅ ꯃꯈꯣꯏꯗ ꯁꯨꯝ ꯌꯦꯡꯁꯤꯜꯂ ꯂꯩꯕꯅꯦ ꯄꯥꯛ ꯍꯦꯛ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯇꯥꯂꯛ ꯌꯦꯡꯉꯒ ꯑꯣꯟꯊꯣꯛꯂꯒ ꯁꯅꯥꯅ ꯇꯥꯛꯂꯛꯂꯤꯕ ꯇꯣꯄꯤꯛꯇꯣ ꯌꯦꯡꯂꯒ ꯍꯥꯏꯈ꯭ꯔꯦ ꯑꯣꯖꯥꯗꯨꯁꯨ ꯃꯈꯥ ꯇꯥꯕ ꯉꯥꯡꯕ ꯉꯝꯗꯅ ꯐꯝꯃꯣ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ ꯉꯥꯟꯕꯅ ꯏꯕꯣ ꯅꯇꯨꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯁꯤꯔꯁꯨ ꯆꯪꯉꯁꯨ ꯇꯧꯗ ꯌꯥꯗꯦꯗꯨꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯍꯥ ꯁꯥꯌꯣꯟꯅ ꯐꯪꯗꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯁꯅꯥꯅ ꯅꯥꯅꯤꯌꯦ ꯅꯇꯨ ꯀꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯈꯔ ꯆꯥꯛꯆꯧ ꯅꯁꯛ ꯐꯖꯔꯀꯥꯟꯗ ꯃꯥꯏ ꯐꯪꯖꯔꯛꯀꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯁꯨꯝꯅ ꯉꯥꯡꯅ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯩꯁꯤꯗꯤ ꯁꯥꯎꯔꯤꯕꯅꯤ ꯁꯥꯗꯅ ꯀ꯭ꯂꯥꯁ ꯑꯝꯇꯪ ꯌꯥꯎꯔꯝꯂꯒ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯁꯨ ꯃꯊꯪꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯉꯥꯏꯔꯝꯕꯅꯤ ꯂꯩꯁꯤ ꯊꯣꯛꯈꯤꯕꯗꯨꯗ ꯄ꯭ꯔꯞ ꯇꯥꯅꯔꯛꯏ ꯂꯩꯁꯤ ꯇꯥꯁꯤꯟꯅꯗꯦ ꯅꯨꯄꯤꯗꯣ ꯈꯣꯡꯀꯥꯞ ꯍꯦꯟꯅ ꯌꯥꯡꯁꯤꯜꯂꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯁꯅꯥ ꯄꯤꯡ ꯂꯥꯎꯔꯛꯇꯨꯅ ꯃꯃꯥꯡꯗ ꯆꯦꯟꯈꯠꯂꯒ ꯐꯠ ꯊꯠꯆꯤꯜꯂꯛꯏ ꯀꯩꯅꯣ ꯀꯩ ꯄꯥꯝꯒꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯌꯥꯔꯦ ꯁꯥꯎꯔꯅꯨ ꯃꯇꯨꯡ ꯇꯧꯔꯒꯨꯝꯒꯦꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯕꯁꯨ ꯅꯠꯇꯅ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯗꯕꯩ ꯉꯟꯇꯥ ꯆꯠꯆꯒꯦ ꯇꯧꯕꯅꯤ ꯁꯥꯎꯕꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯁꯥꯎꯗ꯭ꯔꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯉꯥꯛꯇꯪ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯉꯝꯃꯔꯣꯏ ꯆꯣ ꯅꯪꯒꯤ ꯅꯨꯄꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤ ꯃꯌꯥꯝꯗꯨꯒ ꯆꯪꯃꯤꯟꯅꯧ ꯆꯠꯂꯣ ꯑꯩꯁꯨ ꯁ꯭ꯋꯥꯏꯗꯩ ꯅꯨꯄꯥ ꯅꯞ ꯂꯥꯎꯕ ꯑꯝꯇ ꯐꯥꯔꯒꯅꯦ ꯌꯨꯝ ꯐꯥꯎꯗ ꯊꯤꯜꯍꯜꯂꯝꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯁꯤ ꯍꯥꯏꯔꯒ ꯇꯧꯒꯦ ꯌꯥꯎꯅ ꯅꯥꯒꯦ ꯇꯝꯃꯒ ꯊꯥꯡꯒꯠꯂ ꯌꯦꯡꯉꯝꯃꯤ ꯁꯅꯥꯁꯨ ꯀꯩꯅꯨꯡꯒꯤ ꯐꯥꯒꯤ ꯇꯧꯔꯨꯕꯅꯣꯗꯣ ꯍꯦꯛ ꯇꯥꯏ ꯂꯩꯁꯤꯁꯨ ꯍꯟꯗꯦ ꯀꯣꯠꯊꯔꯒ ꯑꯗꯨꯃꯛ ꯀꯔꯦꯝꯅꯗꯨꯅ ꯈꯨꯝꯃꯛꯏ ꯍꯥꯎ ꯁꯅꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯑꯣꯖꯥꯁꯤꯡꯁꯨ ꯊꯣꯛꯂꯛꯑꯅꯤ ꯀꯦꯟꯇꯤꯟꯗ ꯉꯥꯛꯇꯪ ꯆꯪꯉꯨꯁꯦꯕ ꯂꯩꯁꯤꯁꯨ ꯍꯟꯗꯛꯇꯤ ꯁꯅꯥꯒꯤ ꯁꯛꯐꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯆꯪꯉꯨꯁꯦꯗꯤ ꯍꯥꯏ ꯅꯪꯅ ꯀꯣꯛ ꯃꯥꯡ ꯊꯥꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯥꯡ ꯊꯥꯎ ꯍꯥꯏꯔꯣ ꯑꯃꯨꯛꯁꯨ ꯁꯥꯎꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯜꯂꯒ ꯅꯣꯛꯄ ꯃꯤꯅꯣꯛꯇꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯁꯅꯥꯁꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯣꯛꯊꯣꯔꯛꯂꯒ ꯁꯥꯎꯕ ꯐꯔꯦ ꯈꯪꯂꯕꯗ ꯑꯅꯤꯗꯣ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯁꯝꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅꯔꯒ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯀꯣꯂꯦꯖꯀꯤ ꯔꯦꯟꯇ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯡꯅ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ ꯁꯥꯌꯣꯟꯗꯤ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯤꯕꯅꯤ ꯃꯇꯣꯝꯇ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯑꯒ ꯂꯥꯛꯏ ꯍꯥꯏꯅ ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯦ ꯄꯩꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯈꯔ ꯈꯗꯥꯡ ꯂꯤꯡꯕ ꯉꯥꯟꯕꯗꯤ ꯁꯅꯥꯗ ꯉꯥꯡꯕ ꯂꯦꯞꯇꯦ ꯅꯕꯥꯅꯤ ꯔꯣꯃꯥꯟꯁꯇꯣ ꯇꯥꯕꯤꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯥꯀꯟꯗ ꯏꯕꯥꯅꯤꯒꯤꯁꯨ ꯏꯕꯥꯅꯤ ꯊꯣꯛꯄ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ
natomdaga chathokdana nupini loina ngamkhrene nang as mana chase haiba natteba aina charusena hobani adudi charamdaida na taw ni lehori haibase kitang da suningsingba yaidana aikhoigi leitabasida nang yam chawthoba nang sanasu nganbagi maning mamang thatlang ngangakpaduda makok ngausilabani natteba kaidorungi suma sawbaduda themba yanabu aina charubani mi matungdaidine sungjaga chazaroi tabani yaudrikhe nganbana aikhoina somdang asaide keming chada khe chatli aduga nangna natomda thibong chatho la edana ngasi nungdang chakado nangna loi thonggadamni ko ibani gi punishment oina sanasu khumpam khangdabagi hoyoi haiduna yari mayum oiraba ren tuda yawraklaba matung ikan kanadana laisi call toksilaklammi tayon sunakanda dress hongdoknaba tawringi ko lakpada uraga pairaga hairei tawre atu noi chanabi sanasu kitang khoktak chana nganbaga sayongada kirup yenglaga phone do paikhatlaga mapando aina thorei hello tabro taye yawrabo yawre dress hongdokpa loire ikhoi nawnane nangonda kenom bizaningi haye adu thilake tawbani yagadro hojik lakpa yani fanadum fare nasai de nganbaga sayongana sawrini ibani ka canteen da chapo chathoina ado noi naw pi se masakti khangdri idi ka akhrada han ba thengna ba numita aina leigadra hairaga nanaw pi noina pizadoreba is kaisu khalunu ba chamani ado masu lakpadi kai hai nangdongna aduna ai tomtala age ngairamuko ngairamagi matai yengonda bu igairadi loire matai kaina oi boy ke doribra tamba ngamdri kansida kaigi oiroidoiba nangi se aina taba amaga leira salo laisina chehalai taningde ko amta nangna tawba dumaina aisu toromdo manbra aidi lepre punsi chupa nangina nakta leiraga oina sabaduni aina pamise nangna phanganbigadra phanganbiroidra haibadudi aisu khangde sananokpe tawraga laisinu ngairoi khanduna themjinbirei phagi tawbani se amu horoktori ibani gi mareise nungsibi nang leiringi da kanana su aigi famdagine nangi mohotsin bangamlui nangsu lamlan bakana amatangi oikhiba yaroi aisu nangsu ibani gi oiba nauba sangsara mahoragane dung aina leiba matamduni aina ngarise aduna nakongwai chinna ba wangang kanu taba nungaitiba adui sharugda sana amta korose wakal se khitang ingthawa ngamra yengi leina suptok laga oina rai kaure amta natati yam heibasani nangse aina taba nupi amta koirakdri hairaga wangang mana marolam heiriba mi themba su yam hai nungsi ba wangangaga mi sumat ba su yam hai khangde luina mag hai nangi chamlama na tawduna aibasu pung sum bikre amuk so chingnaga no haibasu hekta ngamde kaigi no siba thamoidagi farokkiba nungsi ihuldo amuk pamta yaudana asingba nungsi ihul oibagini aisu mikup amata kawba leiti nangbo leishe kawge khalaso hena ningsingale nangi nungsi sakamsina wahaiduda mathamoi pehna momon noksei nupido asingba ibanigi nungsi langlase punsi chupa takna thanaba yadana thokidagi kisi onthokpa ngamladi hena nungaini ko nungsibagi magunso yamna hengatawba male kaigumba kanda akanba nungle kaya laklaga maikei salai khangdana humnaba hotnaraklaso nangdana aigi imangda thawna fana lepiyo punsi chupa narum thupna nathanungde hingsage mapok taretasu nangbu thadoklaroi lepkhraba khongfamsina akanba nongleya kiba leite ifamdasu madugi chanafam leiroi thamoisina hairi nangdi aigini aishu nangi aibu thazawo si hairaga anido ngahak ikainaduna amuk tumin leini sana tapna wa makha tarai kauraroidro kaunge kauru tarage laisi khonjal khazik semaga nungshina ikaina makhol ihau hauda tapna kauri da sana sunga hakti khonjal duda nakong sinza yeba makhai nilhanbagum hanjin taraga leirami nafet tawraga laisina wangangakpa amuk sungairammi
ꯂꯩꯁꯤꯗꯤ ꯁꯅꯥꯅ ꯀꯦꯝ ꯍꯥꯏꯔꯛꯇꯕꯗꯨꯗ ꯇꯥꯗ꯭ꯔꯕꯣꯏ ꯈꯜꯂꯒ ꯏꯇꯞ ꯇꯞꯆꯅ ꯍꯪꯉꯛꯏ꯫ ꯌꯥꯗ꯭ꯔꯤꯕꯣ? ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯈꯣꯔꯥ? ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯔꯦ, ꯅꯣꯡꯃꯒꯤ ꯃꯒꯨꯟ ꯂꯩꯅ ꯑꯃꯨꯛꯇꯪ ꯀꯧꯔ ꯂꯣꯏꯔꯦ, ꯌꯥꯝ ꯀꯧꯍꯟꯕ ꯌꯥꯗꯦ꯫ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯠꯂꯛꯇꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯨꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯂꯩꯁꯤꯁꯨ ꯇꯞꯅ ꯅꯣꯛꯂꯒ ꯇꯠ, ꯃꯨꯜꯂꯣꯏ ꯀꯩꯁꯨ꯫ ꯃꯨꯜꯂꯔꯣꯏ ꯅꯪ, ꯂꯥꯛꯑꯣꯀꯣ ꯉꯥꯏꯔꯝꯃꯒꯦ꯫